मैम नुआइबरी मैम आई ngasi su मैम द ब्लॉग अमा खुदोल तमजगे ain ngasi semjadriba blog se city of angel kaweba asigi mafam se ado asengba sigi city sigi mamingna beslan kaweba aduga city of angel sidi kona tholak pane ko sigi yamna nungsiba wari amalai ai मैम द adugi wari do ai hajar ke aduga sigi city se aina riba city duna gadi kapkas kaweba yamna lapna ba city nate thangna ba city ne ba aduda khoi manam sing blog laga simatang se wari so yam nungsiba leiba adugi ai मैम द sum khudol tamjage aina hojik leiba mafam se sida khoi mi se leikhidraba mi mayam gi symmetry ne ba si ko mai mai gi murti mayam leiba ko ado asigi yamna wari yamna nungsiba se aina mamang da su sigi school ama leiba adugi blog ti thagat khreba ko aduga si asigi di thagatri ado sida yam nungsiba wari se kaino har kanda khoi gi 2004 da ko khoi gi satra school satra sing se mayam sigreba ko mogi lalhoba khulai paiba chesnia gi kangu khrana ko khoi Russia dagi khaidokcherge na haiba aduda adui matang di school number 1 sida khoi like tamba satra ga simoi na loina phajale da school sida nongmai khulai paiba jing do bomb ga torga aduga akoi moi taliba demand do adu phangdri fau thado oina tawbodagi hojiki school sida satra mayam sigre pulana mi chahum muksi ba do satra na 178 muksi gi bako adugi block to ai semjaga bani school dugi matang di semjagre ba school du di khoi nongmai kapagi nongmai makhun adagi e ga tai hoba adagi angang gi photo sigi bajing do aduduga khoi angang gi school lakpada porakpa bottle ga do adu fo loina lei hoeba adu do description da hapcham gi makhagi da adu changa yengbiyo adu aina si semjadari sina sigi matang se si kamai mai tobono asigi je adu semjarake si se like kidraba si se namogi oza ne bako sida asidi oza ne asidi na asida moi photo gaise mi khuri ma ki like kidraba photo lena hape bako si se ayam bana si je khoi 1994 91 sorry 92 93 94 side pokpa ngak tane ba sigi irang se 2004 da thokiba irang ne bako ado sida khoi mateng pangbiba sifai gai su si aduga parents gai su si gi aduga oza su siki adugi school do like ojigi laloba singna kano khopsalam ba school do adu do khoi kemda sengba sagat tabi da khoi museum gi type thamme ba nomai maru do pan gi check ta ga se leiraga adugi blog to su yengbiyo ai description da ai hapam ge do city of an angel tholise asi sigi matang da ne sida moi si angel ne har khangnei ba sida angang mayam lei se maton da sida angang se khoi gi masa palaga loina leire ko mathak ta nupa su nupi su duga sida na khoi gi mama sing ne moi sida teddy bear mayam leire moina poram battle gum sing gum ngak ne asi su yam nungsi asigi wari se ai do wikipedia da theng nari ne bako asi se aduga asigi lam se yamna chawe si se airport amalai ba asigi mamang da airport ka naknaba lam ne adu ing si lam ai khoi lai city do yamna ing de sila kan yam ti ingjan bon laisin su hena thai aduga asigi mafam se akhoi gi aina laktrikan da akhoi gi yam kana nok pa yada mafam ne sin mafam da khoi sorok ta chatpa da ko street ta chatpa da khoi ya yam kana higat laga no ga chatpa do ya de ba silam ji da isa gi room da gum nok pa ni da ka hen over da ha ga na higat laga chatpa ya da mafam oi asi si je yong ne 1995 ta ne si malai ki se ado akhoi gi batch ngata ne 95 ti nati bako ai 93 do poe akhoi gi best ngak ne si akhoi gi halaman ge digo thaina akhoi na ai class 4 karmani class 4 5 ka ba matam da ne si gi irang thokri do ado ai matam do khang de sila kana khang mane baina Russia lak pa da ado halaman ge di khang ba su yai asigi wari si akhoi gi BBC da ga yam yaw gi ne thaina si nungau mane pari yang nungau ni se ha what am puya di tu asi na phambam ne asi moi sit thar pham sit amam thabi moi
ꯐꯝꯕꯝ ꯌꯥꯝ ꯊꯤ ꯆꯥꯎꯋꯦ ꯁꯤ ꯃꯐꯝꯁꯤ ꯑꯗꯣ ꯑꯁꯣꯝꯗꯁꯨ ꯂꯩ ꯃꯤ ꯑꯁꯤꯕ ꯃꯣꯏꯒꯤ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯆꯨꯝꯕ꯭ꯔꯗꯤ ꯈꯪꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯦꯕꯜ ꯁꯨꯝꯕꯒꯤ ꯐꯝꯐꯝ ꯊꯥꯕꯤꯔꯤꯁꯦ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯕꯝꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯁꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯈꯣꯠꯈꯤꯕ ꯑꯁꯣꯝꯒꯤ ꯁꯥꯏꯠꯁꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯍꯥꯏꯇꯥꯔꯦ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯁꯣ ꯃꯣꯏꯁꯤꯗꯁꯨ ꯐꯝꯐꯝꯒꯨꯝꯕ ꯂꯣꯏ ꯊꯝꯅꯕꯅꯦꯕꯀꯣ ꯅꯥꯀꯟꯗ ꯑꯁꯤꯒꯤ ꯊꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯤꯒꯤ ꯄꯣꯠ ꯂꯩꯐꯝꯅꯦꯕ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯤꯒꯤ ꯐꯝꯐꯝꯁꯦ ꯑꯁꯤ ꯁꯨꯃꯥꯏꯅ ꯐꯝꯐꯝ ꯊꯝꯕꯤꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯈꯪꯖꯕꯗꯀꯣ ꯑꯃꯗꯤ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯁꯤꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯦ ꯂꯥꯛꯑꯦꯗꯅ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯕꯣꯠꯀꯥꯒꯨꯝꯕ ꯋꯤꯁꯀꯤꯒꯨꯝꯕꯒ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯇꯥꯏꯞꯇꯀꯣ ꯃꯥ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯗ ꯌꯨꯒ ꯊꯛꯄꯗꯣ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯅꯩꯌꯦꯕ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤ ꯁꯤꯗꯤ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯉꯥꯡꯈꯩꯁꯤꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯗꯤꯁꯄꯣꯔ ꯀꯩꯅꯣꯝ ꯊꯝꯃꯤ ꯃꯥꯏꯁꯦ ꯒ꯭ꯂꯥꯁ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯑꯉꯥꯡꯈꯩꯅ ꯀꯩꯅꯣ ꯃꯣꯏꯒꯤ ꯏꯁꯇꯦꯆꯨꯒꯨꯝꯕ ꯃꯨꯔꯇꯤꯒꯨꯝꯕ ꯊꯝꯕꯤꯕꯗꯨꯅ ꯑꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯅꯦꯕꯀꯣ ꯁꯤꯇꯤ ꯑꯣꯐ ꯑꯦꯟꯖꯦꯜꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯒ ꯋꯥꯡꯃꯗꯀꯣ ꯆꯪꯕꯗꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯈꯥꯖꯤꯜꯂꯦꯕ ꯑꯗꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯑꯍꯜ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯅꯥꯔꯒ ꯂꯩꯈꯤꯗꯕ ꯃꯥꯒꯤ ꯔꯤꯖꯟ ꯑꯃꯃꯝꯗ ꯂꯩꯈꯤꯗꯕꯗꯣ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯊꯝꯕꯤꯕ ꯃꯐꯝꯅꯦꯕ ꯁꯤꯁꯦ ꯑꯁꯤꯕ ꯐꯝ ꯉꯥꯛꯇꯅꯦꯕ ꯒ꯭ꯔꯦꯞ ꯌꯥꯔꯗꯇꯣ ꯑꯗꯣ ꯃꯣꯏꯗꯤ ꯐꯣꯇꯣꯒꯨꯝꯕ ꯃꯌꯥꯝ ꯊꯝꯃꯦ ꯁꯤꯁꯦ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅꯕ ꯖꯒꯥꯁꯦ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯁꯤꯁꯦ ꯆꯪꯕꯗꯤ ꯌꯥꯗꯦ ꯇꯤ ꯆꯥꯎꯋꯦ ꯁꯤ ꯑꯍꯤꯡꯗꯒ ꯏꯇꯣꯝ ꯂꯥꯛꯑꯗꯤ ꯇꯜꯂꯦ ꯇꯤ ꯀꯤꯅꯦꯕ ꯁꯤꯗ ꯑꯍꯤꯡꯗꯒ ꯏꯇꯣꯝ ꯂꯥꯛꯑꯗꯤ ꯅꯣꯡ ꯊꯤ ꯃꯪꯉꯦ ꯑꯇꯩ ꯁꯥꯏ ꯂꯝꯕꯤꯗ ꯃꯪꯗꯦ ꯁꯥꯏ ꯃꯪꯉ ꯂꯩꯕ ꯑꯗ ꯃꯤ ꯃꯌꯥꯝꯁꯨ ꯌꯦꯡꯅꯕ ꯂꯩ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯌꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯃꯣꯏꯗꯤ ꯕꯁꯇꯒ ꯂꯥꯛꯑꯦ ꯁꯤꯁꯦ ꯃꯣꯏꯗꯤ ꯒꯥꯏꯗꯀ ꯄꯣꯔꯒ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯇꯤ ꯑꯃꯨꯛ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯥꯗꯣ ꯔꯁꯤꯌꯥꯟꯒꯤ ꯑꯍꯜꯗꯣ ꯁꯝꯃꯔꯁꯦ ꯅꯪꯒꯤ ꯈꯥꯕꯤꯒꯤ ꯇꯨꯄꯤ ꯑꯁꯤꯗ ꯎꯞꯄꯤꯁꯦ ꯅꯨꯄꯥ ꯑꯃ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯤ ꯌꯥꯝꯅ ꯂꯥꯛꯄ ꯃꯐꯝꯅꯦꯕ ꯑꯁꯤꯁꯦ ꯅꯣꯛꯄ ꯈꯣꯠꯄꯗꯤ ꯌꯥꯍꯤꯒꯠꯂ ꯅꯣꯛꯄꯗꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯁꯤꯒꯤ ꯂꯝꯁꯤꯗꯗꯤ ꯃꯣꯏꯁꯤ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯕ ꯁꯤꯁꯦ 2004ꯅꯤꯅ ꯑꯗꯨꯝ ꯌꯥꯝꯅ ꯀꯨꯏꯕꯁꯨ ꯅꯠꯇꯕꯗꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯅꯩꯌꯦꯕ ꯑꯉꯥꯡꯈꯩꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯃꯐꯝ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯃꯣই ꯍꯔꯥꯎꯖꯩꯑꯕ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯀꯨꯜꯗꯣ ꯑꯩꯅ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯨꯗꯤ ꯑꯩ ꯆꯪꯖꯔꯔꯣꯏꯒꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯨꯗꯤ ꯑꯩ ꯃꯈꯥꯗ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯅꯍꯥꯟꯃꯨꯛ ꯁ꯭ꯀꯨꯜꯗꯣ ꯆꯠꯄ ꯀꯥꯟꯗꯁꯨꯀꯣ ꯃꯣꯏꯔꯣꯝꯒꯤ ꯑꯩꯈꯣꯏꯗꯣ ꯂꯝꯕꯤ ꯈꯪꯗꯦꯕ ꯑꯗꯥꯏꯒꯤ ꯅꯨꯄꯤꯒꯤꯗ ꯍꯪꯉꯦꯕ ꯑꯃ ꯁ꯭ꯀꯨꯜꯗꯣ ꯃꯣꯏꯗꯤ ꯁ꯭ꯀꯨꯜ ꯅꯝꯕꯔꯗ ꯈꯥꯏꯗꯣꯏꯕ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯂꯩꯇ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯅ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯀꯥꯏꯅ ꯁꯤꯗꯗꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯅꯝꯕꯔ 1 2 3ꯅ ꯆꯠꯇꯣꯏꯅꯦꯕ ꯃꯥꯒꯤ ꯑꯦꯔꯤꯌꯥꯒꯤ ꯅꯝꯕꯔ 1ꯗ ꯇꯝꯕ ꯅꯝꯕर 2ꯗ ꯇꯝꯕꯅ ꯑꯗꯣ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯅꯝꯕर 1ꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁ꯭ꯀꯨꯜꯗꯣ ꯈꯪꯗꯦꯕ ꯀꯗꯥꯏꯗꯅꯣꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯗ ꯍꯪꯕ ꯀꯥꯟꯗꯀꯣ ꯃꯣꯏꯅꯒ ꯊꯑꯣꯏꯅꯒ ꯂꯥꯛꯑꯒ ꯇꯥꯛꯄꯤꯕ ꯃꯣꯏꯗꯤ ꯑꯉꯥꯡ ꯁꯤꯒꯤ ꯂꯝꯁꯦ ꯑꯩꯅ ꯈꯪꯕꯗ ꯑꯉꯥꯡꯈꯩ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯁꯥꯇ꯭ꯔꯁꯦ ꯁ꯭ꯇꯨꯗꯦꯟꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯂꯝꯅꯦꯅ ꯑꯩꯅ ꯊꯥꯖꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯠꯅꯤ ꯑꯗꯣ ꯌꯦꯡꯅꯦ ꯃꯣꯏꯁꯤꯗ ꯕꯁꯇꯒ ꯂꯥꯛꯏꯁꯦ ꯌꯦꯡꯕ ꯍꯣꯏ माना संभव संभव तुम क्या पूछ रहे हैं अबूत है क्या इसमें है पूछो तो स्पिरिट है यस काम स्पिरिट यस ना नोची का ना वीडियो यस हां नियर तो ओ बुत थोकरा हंगी माना संभवना अदो नुपासना हारी खर खर तवई खोले गाना बेरानी काय थोकनी बेगेनो मफमजा काय एकदम उदा है हाइदी कनोम फाउद्रो अदुना इजे हाइदी कंजूरिंग गुम्बा मोइ फिल्म हॉरर फिल्म नम्बगी दum ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯜꯁꯨ ꯃꯌꯥꯝ ꯊꯥꯔꯦ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯦ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯑꯉꯥꯡ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯕꯦꯠꯁ ꯑꯣꯏꯔꯝꯗꯣꯏꯅꯦ ꯀꯩꯒꯨꯝꯕ ꯍꯤꯡꯉꯝꯃꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯦꯜ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯁꯤꯁꯦ ꯅꯨꯡꯗꯥꯡꯗꯁꯨ ꯃꯩ ꯐꯖꯅ ꯊꯥꯟꯕꯤꯕ ꯃꯥꯜꯂꯦ ꯁꯤ ꯂꯥꯏꯠꯅꯦꯕ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯃꯆꯥ ꯃꯆꯥꯗꯣ
ꯑꯁꯤꯗꯁꯨ ꯂꯩ ꯑꯁꯤꯗ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁ ꯀꯩꯀꯩ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯞꯅꯩ ꯍꯥꯏꯕꯅꯦ ꯁꯤꯁꯦ ꯑꯩ ꯗꯥꯏꯔꯦꯛ ꯗꯦꯠꯇꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯃꯣꯏꯒꯤ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠ ꯑꯃ ꯂꯩꯕꯅꯦꯕ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯒ ꯂꯥꯛꯑꯒ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯀꯩꯁꯦ ꯁꯤꯗ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯑꯃ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇꯥꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯀꯨꯏꯗꯤ ꯀꯨꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕꯀꯣ ꯑꯩ ꯋꯥꯈꯟꯗ ꯑꯗꯨꯗ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯛꯅꯤꯡꯕꯅꯦ ꯑꯁꯤ ꯃꯐꯝꯁꯦ ꯃꯣꯏꯒꯤ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩꯕꯅꯦꯕ ꯗꯥꯏꯔꯦꯛꯇꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯅꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯁꯥꯏꯟꯁꯦ ꯌꯥꯝꯅ ꯂꯥꯛꯇꯦ ꯑꯩꯈꯣꯏꯅ ꯃꯪꯉꯒꯀꯣ ꯑꯗꯨꯝ ꯂꯩꯌꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯟꯅꯕ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯥꯗ ꯗꯤꯌꯥꯁꯨ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ ꯑꯗꯣ ꯁꯤꯗꯁꯨ ꯃꯨꯔꯇꯤ ꯃꯆꯥ ꯃꯌꯥꯝ ꯂꯩ ꯑꯁꯨꯝꯕꯁꯨ ꯃꯌꯥꯝ ꯊꯝꯃꯤ ꯃꯃꯥꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯤ ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯅꯤ ꯑꯁꯤꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯆꯤꯟ ꯊꯤ ꯊꯥꯖꯤꯟꯈ꯭ꯔꯦꯕ ꯑꯩ ꯂꯥꯛꯄ ꯃꯐꯝꯗꯨꯗꯤ ꯂꯩꯆꯤꯟ ꯊꯥꯍꯧꯗꯕꯅꯦꯕ ꯅꯍꯥꯟꯒꯩꯗꯤ ꯎꯟ ꯇꯥꯏꯕ ꯍꯟꯗꯛ ꯃꯔꯛ ꯎꯟ ꯇꯥꯗꯦꯕ ꯑꯩꯅ ꯑꯦꯅꯥꯕꯦꯜ 2 ꯌꯦꯡꯕꯒꯤ ꯂꯝꯕꯤꯗꯣ ꯃꯥꯜꯂꯦ ꯉꯁꯥꯏꯁꯦ ꯑꯃ ꯒꯥꯔꯤ ꯚꯥꯏ ꯁꯤ ꯑꯊꯤ ꯇꯝꯅꯔꯝꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯅꯦ ꯑꯩꯈꯣꯏꯒꯤ ꯗꯤꯌꯥꯒꯤ ꯂꯩ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯥꯞꯅꯔꯁꯦ ꯗꯥꯁꯕꯤꯗꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒꯤ ꯃꯈꯥꯗ ꯁ꯭ꯀꯨꯜꯒꯤꯗꯀꯣ ꯁ꯭ꯀꯨꯜ ꯅꯝꯕꯔ 1ꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯣ ꯌꯦꯡꯕꯤꯌꯣ ꯆꯥꯟꯕꯤꯗꯨꯅ ꯌꯦꯡꯍꯟꯅꯤꯡꯉꯦꯕ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯕꯥꯏ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯑꯥꯏ ꯑꯣꯄꯣꯁ ꯀꯦꯐ ꯕꯕꯥꯏ